Mayam Grumzari adum yang brief impact news ni impact news ki manung hutna da Wahengbam Lalpal na mayam mutar usari ngasi manung da kana gudu topic si koi topic mung si demand for NEMCHA'S resignation and rescue ultimatum haibani topic se koi lokos ram si maroina haukiba me tarahum doida Kampobi district ki kolen sum kodjim da thokiba no ba thogdo aiba tare laiwa kiba thogdo koi church leader ahum laikhidaba amusung koi gi me kya ama so open nang kiba thogdo tugi mari lena chatharakpa nagam sum kuki ani marakta koigi makoi go ba myoising phajina kiba hostage crisis ama sauna thorkiba adu haiba hostage crisis se makoi myo taramari nakal ani makta thadok na kramatungda koigi nagagi myo tarok kuki singna phajal laikiba aduga kuki singi myo taramari nagana phasin dun lai habi posima continue torok hoji bokta masigi langnala jina ma hoji bo khangdan lak pai tar se hoji numit tarani phajal kiba tar numit tarani phajal kiba issue si hostage crisis si numit tarani phajal of the hoji the government ki makhedi gam official oiba response amta official oiba clarification amta thamdri hariba koigi kuki khulai pai basing na phajal thamliba naga civilian taruk sigi langlala jin hoji bau khang ngamdri mkhoi si hoji hingdun leibra natraga sirbra habi jam sapsana khang ngamdri habi tare aduga amromda hojik lai homdi toan ba CSO sing makhedi gi su achauba demand kya sangsilak pangang ta kangla tombi da toan ba koi maitei singi yauna toan ba community khudimak ki habi tare saruk yaduna hojik si koi sorakna mokoi CSO toan ba civil society organization taram na koi protest sit in protest sangsin ki haiba sit in process da taliba demand si maroina koi moral ground da deputy chief minister oriba NEMCHA vacancy pham thadu haibsima koi achauba ko demand oiba aduga within 3 days haibta koi aroiba dungba ultimatum oina final last ultimatum oina nui humni ge manungda phajin leiba naga tarukchi thadokadabni haina demand tawni demand si board government ungsung phajin leiba kuki singdani khoina tori demand si doga nakalam rom da habitare nakalam rom da khoigi kuki NP ge makai diga habitare kuki civil society organization makai diga so jiksi kuki area da jiksi total shutdown toraga makhoigi su makhoigi phajin leiba me taramani si athu thaduru aduga maroina haiba Kampobi district kodjimum sung kolem rakta thoki ba thodok siga mari leina justice pu haiba gi toan toan demand tobi hom su leiba adu hojik lai hom di hojik pawda government ki makhedi gi masi matang da media na su masi matang da chap chaba clarification ama miam da khangalu haidana koina khoi multiple times government ta even chief minister da koina question to matam da chief minister makhedi gi hojik pawda masi matang da chap chaba response ama phongdor pa leitri hab tare aduna hariba waham sing mari leina hari issue sing mari na khoigi paukhum piet ping moto si chief minister makhedi gi appeal to iposi morina miam si khoi matien Manipur da khunda mini ro kanglup sing si ama toina nuksi sanana hingmina si aduga wari sanaba dialogue to khatona Manipur gi tangloi taw porokni aduga Manipur da peace normalcy leiti faudi Manipur si mangong do sang simang moi chakhpa ngmoi maramandana masi miam na mating pangbiu government cooperation pibiu ha waham sima chief minister makhedi gi sung hanjin appeal to pot am leipa adu miang makhedi gi di government na masi sapsa response responsibility lobum thoi masi chapchana aji phajin dun leiba community ani gi myo singasi tekta kadina thado annabi matang da government chapchana masi thawang lobiu habni do government ki makhedi gi di haukiba numikri mawang da di operation chathari haba wahom leibani ado hoju wakta mi phami pun atraga masi matang da langlang sinum da khambangam dai wafom leiba aduna karigino haju pawda government masi matang da concrete oiba operation chatharaga concrete oiba masak thokba thawam ta pangthokba ngamdribsi karigino question thorakpa adoga miyangi makhedi gi chojik si achoba irang ama lakpa achoba protest achoba agitation lakpa yabai wafam leiba hoji mak khoigi naga people's union gi makhedi gi su lakliba tangkun manga da khoi imphal da khoi public ki massive rally ma pangthokani asida yelomi khudimna saruk yabi haina appeal to wafam su leiba aduga maroina ngarang pangthokiba koi Kampobi district da district koi Kangla Tombi have da Kangla Tombi da pangthokiba protest da sin protest saruk yakiba CSO tara maming oina pallabda koi Kobru Range Liangmai Women Union Liangmai Naga Council Eastern Zone duga Makhan Kangla Tombi Naga Forum Manipur Naga Youth Organization Foothills Naga Coordinating Committee Imphal Naga Business Association even Valley gi Kokomi aduga Amuko Thawai Milna sing su saruk yari have tare aduna masi achauba miang makhedi gi civil society organization makhedi gi achauba force ma lakado male hojiksi within 3 days mun ultimatum thaba si habta roiba ultimatum ni habu hom suleibani na aduna masida tasingna deputy chief minister even NEMCHA ki gen gi role karino NEMCHA ki gen pham thadu haiba demand sina kari gino habu hom kya thorop si mari lena ngasi gi topics la ko sabni ha chare ngasi gi topics ta khan nainan gi ta impact news ki student election level si ai yet thong level si oza Ashang Kasar social activist oza asam wa tar musuri ado ani so panelist oina ai gi yet thong level si oza Professor Nabakumar, retired head of Anthropology, Manipur University, Oza Nabakumar Sutana Musuri. Kodam jari me. Ihan amu question say Oza Sang Laksi. Oza Sang. Miam naji khangning basi
ꯐꯥꯖꯟꯗꯨꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯁꯀꯤ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯍꯧꯖꯤꯛꯐꯥꯎ ꯁꯣꯜꯕ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀ꯭ꯋꯦꯁꯟꯗꯨꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥꯒꯤ ꯍꯧꯖꯤꯛ ꯁꯤꯚꯤꯂꯤꯌꯟ 6 ꯐꯥꯖꯟꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯒ ꯅꯥꯀꯜꯂꯣꯝꯗ ꯀꯨꯀꯤꯒꯤꯁꯨ ꯃꯈꯣꯏ 14 ꯐꯥꯖꯟꯗꯨꯅ ꯂꯩꯔꯤ ꯋꯥꯍꯨꯝ ꯂꯩꯕ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯔꯦꯁꯄꯣꯟꯁ ꯑꯃꯇ ꯉꯁꯤꯐꯥꯎꯗ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯏꯚꯟ ꯉꯁꯤꯃꯛꯁꯨ ꯏꯝꯐꯥꯜꯒꯤ MSFDSꯗ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ ꯃꯗꯨꯗꯁꯨ ꯄꯥꯎꯃꯤꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯀ꯭ꯋꯦꯁꯟ ꯇꯧꯔꯒ ꯐꯥꯖꯟꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯃꯇꯥꯡꯗ ꯂꯥꯡꯂꯥꯡꯖꯤꯟ ꯐꯣꯡꯗꯣꯛꯄꯤꯅꯕ ꯀ꯭ꯋꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯦꯁꯄꯣꯟꯁ ꯑꯃꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯤꯔꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗꯁꯨ ꯃꯁꯤ ꯃꯤꯗꯤꯌꯥꯁꯤꯡꯅ ꯑꯗꯨꯝ ꯀꯌꯥꯔꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯍꯧꯔꯝꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯣꯟꯀ꯭ꯔꯤꯠ ꯑꯣꯄꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯣꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯄꯥꯏꯈꯠꯇꯕ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯤ ꯂꯧꯏ ꯀꯃꯥꯏꯅ ꯊꯝꯃꯤꯅꯤ ꯑꯣꯖꯥ ꯑꯁꯥꯡ ꯀꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯪꯂꯤꯕ ꯀ꯭ꯋꯦꯁꯟꯗꯨ ꯁꯝꯅ ꯈꯨꯝꯕꯗꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯍꯥꯏꯔꯗꯤꯀꯣ ꯍꯧꯖꯤꯛꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯍꯥꯏꯕꯁꯤꯗꯤ ꯑꯦꯅꯤ ꯃꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯃꯥꯡꯕ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ ꯄꯥꯗꯕ ꯇꯧꯕ ꯃꯌꯥꯝꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯗꯨꯒꯤ ꯆꯨꯝꯊꯣꯛꯄ ꯊꯤꯊꯣꯛꯄ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯨꯛ ꯇꯧꯕ ꯑꯗꯨꯒ ꯀꯜꯄ꯭ꯔꯦꯠꯁꯤꯡ ꯐꯥꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯒꯤ ꯄ꯭ꯔꯣꯇꯦꯛ ꯄꯤꯕꯤꯕ ꯁꯦꯐꯇꯤ ꯄꯤꯕꯤꯕ ꯍꯥꯏꯕꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯜꯅꯦ ꯍꯥꯏꯕ ꯁꯤꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯣꯜ ꯃꯈꯣꯏꯒꯤ ꯗꯥꯏꯅꯤ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯇꯧꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯨ ꯑꯩꯈꯣꯏ ꯄꯤꯄꯜꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯇꯦ ꯍꯥꯏꯒꯅꯦꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯄꯤꯄꯜꯁꯤꯡ ꯃꯤꯆꯝꯁꯤꯡ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗ ꯁꯤꯇꯤꯖꯟꯁꯤꯗ ꯐꯖꯅ ꯉꯥꯛꯁꯦꯟꯅ ꯊꯝꯕ unlawful activities terrorist militant madu fataba micham singda fataba singna micham singda kari haisira unlawful mayam tawba yadaba madu ki thingningai gi tamakta akhoi government haibase leibane government haibase to protect the people to protect the land haibane ko aduga ngasidi madu tu amapona akhoi yenglapaseda tha hum henjale hare ropaseda akhoi manipur da madu potu leitre ba ai example pirake ba ai proof pirake ba ko aduna hoje I phajana yang ladi government se amu phaki manlakpa mong da lei ba hoje akhoi na tori base potse sanaba kumna akhoi na ajana analysis tobu kanda de hoje manipur da chathari ba government se phaki manba phaki tarak pa hai tare ko sengba haina bada karigino arga sonda mi tara nipan se maram icha chadadana phare phaba ise direct militant singna phaba munate civil singna khunja singna phara kanda adusu open road da adu phara kanda khunja singna militant singna kauraga sinakhiba haibase masi kada world da kada thoke haibo aduna madu khangna akhoi lengakna government na ngasi thabak paikhatribadu karino haibo adudi government se michan minai khaibo mong da su manlakhre abo aduna ngasi phobo the government na thabak paikhate abo paikhai na kari haiga gamai haiga da bono paikhatpagi proof bibio maramdi government chief minister hoji ki konsa khul da visit taude victim sing da taudri hoji 10 days sure visit taude aduga swai da di kari krino function ne program aina chali bodo yengmada phajari bribe ne da sonda manipuri macha manipur ma akhoi gi praja mi icham leader khunja nupi sing yauna angang yauna pharaga thadolaga hoje yumda handadana kasto kaino da akhoi gi IDP da leiba mong da ko mafam da moi konsal khu gi mi mayam makhan da dum leiri nupi sing do maram di moi nupa sing phaki ba yawbni na madu ngairaga aduga mi tarukshi kadaida leibano kadaida chalibno haibsu khangdarabnena madugi awaba mayam ado tawn leiri sida state government si paikhale haiba lalpana amta haironi karina amta state na paikhakhre amta hayobo leite ba mami ta de asam rifle na adu adana tawbududi moi adudi paramilitary force ki center ki thabak ne tawjabu ane oja si CM ki secretary da chief minister lo singa deputy chief minister lo sidikho home minister govindas yaroga UNC ki representative singa wari chana bi hom le hoji bawda kari asinaba natraga chief minister ki makai gi economic blockade se handok na appeal tawgani ha wafam phongdorami
masigi wari sana give sigi yasina bo kari pau kari update le uja adu di hojik makti akhoi detail khangdri the unare sare habati leire adu tel ma adu di adom mi do thiba phangdri ba aduga sina release tawdri ba adugi matang da sinaro adu toro habagi sanaba oiramne aidi khale beyond that adu degi UNC na wari sagada badi leide mokhoi da madu da karino ma saram la tarade adu di naga sing so mokhoi gi mathak da wangang badi lagani ko adu bo sabadu phai adu ngasi dang kya no ngasi 13 degi phaba kan da ngasi almost 10 days sure ado after 10 days su kan da wari sa have say ado sabadu di UNC ga saba anybody ga sabadu na 차수노 아두기 동알레 마두가 아무럼다 시머리 레이나데 사부두디 피스키 웨베 아무웨 애니보디 사부야 but 호직 아코이나 얌나 아코이나 needs of the hour ngasi akoina immediately targa leibududi karino hairaga mi taru phangdan leibase thiba humba changlaga at any cost by hook by crook tawraga 마시 팡닝아이 티바 하이버세 government 기 마타운네 하이버네다 아코이네 마두 타혼닝이 해보고 아더나 마사기 마칸 빌레스 더 비지 타우데 콘사쿨 더 타우데버 CMC 고 너 소이데디 펀션 마얌 쳇바 코포 아두 타운 레이버고 아두디 호제기 속럭 레이리바 릴리스 타우라가 와나 마이누피 앙아 마이누파 파기바 파스터 파기바 군자싱 아두가 미터루 파기바 이몽싱나 거리 칼람거니 no if you were that victim's family adugi hoji awaba family taruk mi taruk halakatan leribaги imungsing jati singdo nangi lekai magi lekai adugi adoromgi asomgi lekai oiramradi nang as a human beings ama oina kari khalamgani natra maite oibe naga oibe anybody kari khalamgani yamna wakanse confirm laitadana chamanadana leibakanda madu console hana tawningai honagadabane madu console tawningai hona solution du hana puraningai tawdadana sonda karino mayam ubase lalpa akhoi mi khaida ado akhoi hainingde haiba khutingse chaiba mongda lawe tawthokadara hairaga tawthokte ado tha ai hayake tha ahum subasida hek tha ahum subasida ishorna yadabara laina yadabara maramdi leiramgani ado aina shoibe karino ai leader aina shoibe si karino haibasi phajana leader oibasina khangbamdi change hek hairaga thani oidri ahum khakta oiri thani haina haigani hek sem posa pairaga tawraga kuidringe da karigi tamakno ukhruda tem ka sonda michamani civilian ani go ambush tawraga hatki sengak pamane go hatki adusu hoji phabuda book tawdri culpration padri ko adudegi trolombida Manipur da suthok thokdri ba thodok ama thoi adusu hoji loisandri sumaina mulalaga handak mi ahum thadogi leader haina go mi ambush tawra mi ahum lekhidre ko adudegi lekhidebagi mari lei kaino taw mari leina da bo potuda nagasi mi tarani pandu phare hoji taruk phangdri release tawdri se tha ahum da nego adu eradi aikhoi parjana kari khali kamaina kari khankadage haibase phap taba phayab aduga madu thoknama punamak tu supchalaga sop tawningai thoktaningai honage haidaduna aswaida kainoma tawba yauriyaba adudi masidi tasengna chokhatpa mi oiradi ikai khangpa mi oiradi ai isana moral resign tawgadabane ko ai isana resign oigadabane moral resign seda London gumba oiradi America oiradi atopa kaino oiradi moral ground resign tawba yareba maramdi ai se responsible lobung amdre mase ai gi failure ni haina aduga maramdi thado ahum kapudu hatkibudu ka hojimi phabudu kari mari lege okay mari madu ambush ni hayeng anybody militant Mr. AYZ hombo chobana ambush tawraso heta chalambi de chalamadu phagadara haiba example tem ko somda akhoi tangkhulani hatki ambush tawraga the chasada leba mi bo akhoi na phabro example tamelong da leba kuki bu tanga na phabro Jande de labor me pa adu dumi de akhoi su phabang amena phabang ame adu akhoi phabra haiba adu nga sidi
ambush lambi mi lambi de ambush tobu potubu marai nai thi thokani adugi thi to kaino tawraga sonda mi tarani pan phare kanna CSO mayamna haiga tanda nupi oibagi asichu nupa oirdi thadok loi nupi oibai thadok pane haba ko ji nupa makhai thadok tiri haba oja hojik phajal laga laikriba khoigi naga taruk civilian taruk si khoigi CSO naga gi CSO level da khoigi kuki gi CSO level ga pau phana bakanda makhoigi hojik si lairi haibagi adum information phangbra kari magi adudi lalpa hoji aina haiba nuai roi adudi official ama government de gi police department de gi adugumba laikidre adu tawre haisu report ama lakani hoji aina sida pwa haibadudi adudi akhoidi madudi chumloi adubo akhoidi akhoigi mathaudi mi taruk moi tarani pan pharaga tarani thoi thadokre mi nupa taruk se pastor ani yauna hoji phaba release tawdri madu release tawro haibani modo waiter moina release tawgera phaba mi duna america da pukhiba nate Bangladesh da pukhiba nate Manipur se pikla Kampopi district sida manung jungle manung sida pharaga thamlamgani ko asigi manung sida adu ada waigara akhoi khangde waiter cookie na phabra militant na phabra terrorist na phabra akhoi khangde adu maram chatadana mi chamabu sida lambi da heta pharaga pukhiba haisidi madugi thiba hunba kanba haibadu government gi mathawne adu government na karigi tumina lairibi no haibase mase akhoi wahang ne oja kwadi ngak pose sini oja cookie gi site gi suru makhoi gi phajal le lairi hariba taramari sigi langa jing khangni ngdu mali sim tang sida knowledge lebi bro oja cookie gi tudi phabra phadabra adu akhsida hojek pura ningai leite mathausu tade maramdi adudi naga tarani pan phare habigi kaningai gi tamakta sumai phagre hairogi maram kaina tobagi phaba punsanba oiramani kanana phaba hange 하이브도 적으니 막코이나 타독도 부대기니 하영 타도 뭐이 타도 비게 나한테기 유엔시나 데드라인 피르가 라르데 나가기 말한 거니노 나가기 말한 레때 아나 오이다고 토픽도 아마마도데 아코이나 부산인데 부산부도데 쿠키기 아중보 오이나 짝그래봐 지 쿠키기 말하네 호지 나가기 따루도 타도 나가나 파데 난 시나리오 액션스 도나리두디 나이 너희 미 그리기 파봐야 손다 파 그래가 손다 뭐이 바쿵 인터로게이션 기 때문에 파보 안에 아도디 파보 가우데바 블록 도보 안에 벤고 아도 저 3D 마망다 ultimatum 캐릭 타그레 UN 치네서 아도 한덕 나우나 CSO 따라 지나 혹시 3Ds 기 ultimatum 아마 타바시 시나 아로이바 ultimatum 오이더라 시디기 호지 타리바도 गवर्नर나 गवर्नमेंट나 करी रिप्लाई पिर प्राखो यंगनी मरमदि यामना इकाइबनी मी तरुक फा खरे होजि फाव थादोकते हायरगा गवर्नर लेरी को चीफ मिनिस्टर लेरी लेंगाक अमल लेरगा मसी डेट 10 ताक नुमी तरा फाव यावबदा करीमत मादु थिथोप ngamdabadudi masidi tauge hairadi ilai lai nomoda thithop yabo potne adona nahan aina example oina ko aina challenge tobu ne haba aduda mu cookie sina phap ta dadana madu da sakalaga ha aina 24 hours pio 24 pi da 10 hours da thithop ngame haibne haba ko ai cookie pande ko ado mafam tholiba mafamda akhoi changsalga masi sop to mangame haibne ba ai ngamgani haibne ba ado cookie na seran torana 12 hours adoga 10 hours ta cookie loina ha hatkani ka haina hoji mono kaino ma propaganda mu tore ba ai ngang kibudu on record ne yengbiro ba ai cookie pande 24 hours pio ko 10 hours ta akhoi masi sop to ge haibne ba ado challenge ne ba 타자들어디 아두 답아오냐 반톡시아르디 가면은 어토리티는 떠고도 야 어토리티는 떠고도 떠더버기 떠품 토르가 떠더버기 어토리티도 하이브네 봐 아두 타자들 하르디 머신 농당 엄다 리자인 떠비오 봐 그나는 엄다 신나비오 보고 아이 나도 다르디 마기 어토리티네 버데다 어토리티 레버 미는 떠더버도 사운딩비 하이럽네 봐 나더라 아두 호진나는 하이리버 포트다 거면은 떠게 하르디 3 days 주 해멀레 하야 막붕 따룩 따랬다네 Security 자니 센터 기디 토크로 아삼 라이프 아두아다 토크로 아코이 타자데 스텝 기네 police commando IRB 아코이 MR pun살라가네 미자니 각당 타전세 뭐 징두다 미자니 타자버다네 미자니 타자버다 아둠 하영둠 로이나 판거니요 아두 거리기 떠더버 노버 너 파타버
terrorist act khenabadadi helicopter sijinaba taina drone sijinaba taina Oza sida Deputy Chief Minister NEMCHA ki gen gi role si kari oibagi no NEMCHA ki gen resign chaw na demand am lai magi di impact se ngasai anana adu laktringe da masi makha kari tani habado governor da pisan kre governor da sigi reply tawdarade prime minister yauna koi complaint tawrani madugi prime minister yauna international national level da expose tawba kanda de shokadabudu kanano madu makhoina dum khanglakani go jinang NEMCHA se laibak thiba hai se ma sina deputy CM oiba magi husband sina hoje KNF B gi go 마두기 chairmanship 오이키보 나트라 아도 호직 파기버 싱세 호직 밀리텐 하이세 마기 밀리텐두다 마기 팀두다 마야암나 지나바 하이따레 아두 머리 레나버기 아두 오이러디 ngasaiki government 파이바 하이버시디 government 부바이시디 mai all taking lauraga pubani natra constitution makhada wasa lauraga chathari mane unlawful gi activities chathaba ya deba ada mana deputy chief minister oiraga magi husband na adungba unlawful activities chathakra taradi adudi conspiracy crime kawa adu de politician ama like chief minister ama deputy oiba minister ama haisde jana haina crime oiba mi de momdo oiba ya deba so it is out of the constitution out of the law out of the rules and the law the chakreba adugi tamakta hojiki magi husband gi underground gi chairman oirabanena thodoksige mari lainarabanena adu oirade automatically potu lakpane haba laibak thiba haise mana toro kapo phalo haibidi hairamoi as a deputy chief minister ma oina but magi husband na uniform gi mi oirabanena asidi amatane haba ma ini nupaduna unlawful activities ta general toraba tarade mai nupido mai imungdo automatically affect away okay adu potu da lakcha bane thagasi oza sang ayo oza na kuma lakse oza na kuma moroi na hojik si government na tobi gi hargadi adum am khudakta no gi munung da pungkhar munung adum pangthu oga leiba khoigi crisis habita hostage crisis se yam thuna resolve tobi am sigi lang lungsin phajun dun leinari posi gi thadu na ban ta rescue dong no posi lain tobi ya thau ne ado hojbo da government concrete of state of the tobu ude habagi wafum du hojik si laise adno si civil society organization sing punsan kraga hojik tongan ba mo khoigi agitation lak poya bagi film su leibni na osi da government na masigi accordingly act tobom di mathau ta dori ado laibo hamdi government masigi act tawe habagi wafum budi lei tar ga su khoina thabuk oina masak thokoin ubu ngam taba ado ga masi tobong ngam drip si kari gnu ba question ni oza kamai thamini oza lalpal akwai asang su yam khijanam yam mayek sugai na thamre ko aina ahan bada sum wahau do ina aina haining basi koi asang na thamre wafam do da koi lalpal na su haibi gri cm na matam punamak ta magi public speech ta santi leisi wari sana si general strike tawgum si ban tawgum si haibasi koi hairi ba wafam do da achumba yawi ko elements of truth yawi akoi su yaning maramdi chawkhat ke hairagadi akoi tangdu leita ba punsi ama leibam thoi tangdu leita ba punsi rol ama leira kanda mioi bana chawkhat pagi wakal khanma ngamgadabani ngasi kari thokadage hayen kari thokadage changadra hingadra haibagi wakal khallingai matamda chawkhat pagi wakal chang bhaunade sigi meeting sidagi yenga kanda koi honorable cm na prajada appeal tawribado koi tawi adubo mafam wafam si khanarap matamda akhoina khanaba yaba khanaba hena lusanna khanaba yaba se kari maramgi prajana natraga CSO singna ban tawra ibano strike tawra ibano kari maramgi praja singna leiriba prajagi mihuna semba leipa ngaklon sigi mathakta kholaw lawra ibano haibasi khoi wayen pathap ki sukli pairiba khoi gi mihut singna khambi ba matam oire haibani karigumba sarakar sina natraga laingak sukli pairiba party sina praja gi lanthum ngapi ba ngamaba loina na praja gi punsi si tamdu laitana hingan mangamaba adu ergadi praja na kaido gi laura kadage praja na laura iba natraga CSO singna haira iba achamba miyam puna mangna tangdu leitaba punsirol amakak leijagi haibagi khonjel ama thokla isi leiriba leinga lon china leiriba lamdam sigi
punsi role amasung lanthum amasung punsi kan bang ngamaktari haibane phoi pha ba hongnei phau pharaga su phari badugi matam akakna ba amada sarkarna matik chaba thabak lokhatam thoidan adu lokhalata bagine ba lawri aduna akoi honorable cm na Santi hanjan lakna ba akoi tangdu laita ba punsi role amakhak laina bagi damakta general strike togumsi akoi amaga thajana se thajana pham thoi adubu masi haibi bagan loina na adugumba thajana ba amasung tangdu laita ba punsi role ama leirakna bagi atmosphere amasung political condition dumadi sarkarna create tobam thoi sarkarna togada ba create togada ba condition sarkarna punsi kangada bagi thabak sarkarna lanthum kangada bagi thabak tuna tungoina na thamaga somna khaki khana gumsi leimin na si nungsi na sida haiba wafam duma khakta thamagadi kamai tawdana tangdu laita ba punsi role ama leiba ngamgadoino haisi okay ai dei yam nungai ta ba sum khaning ba khanja ba ma da chumi hoi manipur gi mukna bagi ko leiminari ba phurup tongan ba singsigi marakta mukna bagi leira ibasi akoi chahi ahum lom hel e ko ade anoba mukna bagi amuk kari hai gani stage ama hai gadra khongthang amuk ngasi numit tha ni humsi tha amani si mo anoba amuk tholei basi da aina sum nungti jai gi phongba pausye sing da pa ba matam da aina sum khalle no ma khabar da theng nai aina kari ha yebo kuki khul singi mathakta akoi gi sum ukhul gi tangkhul sing puba helicopter paira badi akoi na helicopter do kapthara ne si adudi foreign country amaga gi leiriba air space ki freedom du mai tawdana moi si bharat ki manung chandraba Manipur gi manung chandraba atop laipa amagi air space oina lawraba raiba makoi gi mathakta leiriba sky se akoi ai airport maya dagi ni airport maya da nungti jagi aeroplane sum tari masi ai gi yumda ahoba makhol thoi aina paumi khara kaure raga ai gi yum gi mathak sida aeroplane yam toina pai basi ai ngonda yam disturb tawre ai aeroplane je hayen kapthara ne adana aina press ta mi kauraga haiba matam sarkar ai phara roi drive sigi question je hanga air space land ba yaroi hai bagi wafam la abauda sarkarna tuminna leisan bagi maram kaina tuminna leisan ba hai basida hekta chatlaga moibu phadana namdana hekta tau hai banate karino tawbam thopa ain gi lokhatbam thopa thabak kar gi lokhatbam thoida adeidi leirei ba hojiki furup masen gi mukna basi gi marakta tholei ba wafam sida hostage oina thamna bagi pot ama laisi anauba mathel manatro Jumna puruk masien mukna rambadagi hengatana mukna bahai bise tumi ahan ba mukna bada emotional loina dana hekta yum mai thana gi ba hana gi ba mase prithvi gi mapam punmuk ta toi akoi sta sunate bharat ta stoi bharat ki wa mar su toi adu irang si niamdar e dana leire adu ambush tore kwai si su law and order ngak pa ngam da bagi khudam mani sarkari kaido bagi ambush tawhalli ban hoi adu madu senabang am da tawhren kalu tawhrena khal kan nga sai asang na piriba report na sumagadi chumna isam chamna khungangi mi khara luhongba yaurubani hai moi gi report khara da halak pada mi chengdu khulgi mi singna amuk pharaga phari ba singdu amuk manungi mioi singda sinnabagi wafam sina asumba taragadi phari ba khunjagi mioi singdu police na lokhatlaga wahang pahong tawraga karamba group na phagi banoi irai lai na khangaga karamba group noina identify tawrama pham identify tawraba matung dadi group tu gi mafam kadai da lei haidana akoina operation to bong tam da mioi singdu kaidong na phangoi dori si phangba yaba pot lambi leiri haba lambi du piri haba ai mafam sukang khangna phagi dana kadai dai kanana phagi banu hai bagi langla langjin phangda bagi wafam du na teba langla langjin je yam mayek seng na leiri haba kadai dai phai karamai lak pada kanana phai adu ba khulgi mi singna phai mi singna pharba matung da moi jo manungi mi da sinagre hai bagi wafam du sumagadi asuki matik langla langjin leiri ba possible leiriba akoigi security force singina thijallaga makoi kadai da leiri makoi gi punsidu safaribra natraga safadabra haibasi praja miyam da khanghanbam thoi haibasi badi ai yam akanba wahai ga loina na thamningi ko sarkarna tawaya ba thabak mayam si tawraktabani na hauji kaidonare
Kanglup amana national highway blockade tawre de mapam the economic blockade tawsanare tawre ise kari gino haragadi phajan nagri ba mi singdugi punsi do kannabagi lambi dane prajana blockade tawre iba prajana mayam economic blockade tawre iba satpa yanadri ba aduga swaidana pochagi maman hengala iba isam samjaba mi sing mayam wari ba phagri ba imungi mi singnuna wahori ba punamakse kadai dagi thogakpa no haragadi sarkarna matam sana Sakti sizinaraga khut thingjallaga phagiba misingdo kadai kadawaida leiri karamba kanana phabano phariba singduga wari watai saba yaragana wari watai saraga natragna wari watai saba yadragana kari state ki force sizinaraga makhoido kalaktabadagi tholaiba po natra sidadi kadaida tawrebu leiriba sarkar sigi tawbam thokba masagi ꯊꯕꯛꯇꯨꯗ ꯂꯥꯞꯁꯦꯁ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯣꯖꯥꯅꯀꯣ ꯑꯩꯅ ꯁꯤ ꯃꯔꯛ ꯊꯠꯅ ꯂꯥꯛꯆꯅꯤꯡꯕꯁꯤ ꯍꯧꯖꯤꯛꯁꯤ ꯍꯣꯁꯇꯦꯁꯀꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯩꯕꯁꯤ ꯍꯧꯖꯤꯛꯐꯥꯎꯗ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯕ ꯄꯣꯠ ꯑꯃ ꯂꯩꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯒꯀꯤ ꯏꯁꯨꯗꯨꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯔꯒ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯅꯦꯔꯦꯇꯤꯚꯇꯨꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯏꯊꯅꯤꯛ ꯀꯣꯟꯐ꯭ꯂꯤꯛꯀꯤ ꯃꯑꯣꯡꯗ ꯄꯨꯊꯣꯛꯈꯤꯕ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯄꯪꯈꯠꯇ ꯈꯠꯅꯔꯒ ꯂꯩꯕ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯆꯞ ꯆꯥꯅ ꯇꯥꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯃ ꯑꯗꯨꯝ ꯍꯪꯅꯕ ꯋꯥꯐꯝ ꯑꯣꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕꯗꯤ ꯃꯃꯥꯡꯗꯁꯨ 1990s ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯀ꯭ꯂꯥꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯒ ꯑꯣꯖꯥ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯀꯗꯥꯏꯗꯅꯣ ꯃꯁꯤ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯈꯔꯗꯤ ꯂꯩꯕ꯭ꯔꯥ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯄꯣꯠꯁꯤꯒ ꯍꯟꯗꯛꯀꯤꯁꯤꯒ ꯈꯔ ꯃꯁꯤꯗ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯈꯔ ꯂꯩꯕ꯭ꯔꯥ ꯒꯃꯦꯟꯅ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯉꯁꯥꯏꯗꯒꯤ ꯇꯧꯒꯗꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯇꯧꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯁꯤꯗ ꯒꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤꯗ ꯀꯗꯥꯏꯗꯅꯣꯃ ꯑꯗꯨꯝ ꯁ꯭ꯇꯦꯠꯀꯤ ꯏꯟꯇꯔꯦꯁꯁꯤ ꯁꯣꯛꯍꯟꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯉꯥꯡꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯂꯩ ꯂꯣꯏꯕ lay differences yam lay aina haizning ase hostage ka phajan rak pai je anoba mathela moina hapsal imni ko yam sathiba mathela mani hai tai dei lay iba poisida government of india gi pose aina sum ye ma matam da hoi narrative sam honga e government of india in akoi gi yam honorable home minister na piba statement about akoi gi mapan da gi sangak ba akoi gi atopa mitop mayam ma lak pa da gi masi gi haura iba pose haura kibani dei nakal ma rom da moina ahamba da hairam basi maitai sing na schedule tribe demand to wadagi khoye sub high court ki adugumba order ama la padagi maduda zamam na tholok padagi thok bani haibagi pot leiram badagi sum irang si kuira akanda kaidora kebu leiriba ethnic group mayam si moise phunna ba chaina ba hana bai se makoi gi adum mamangai dagi thoktana laba pot amanina hanagi ni normal oiba pot ni haibagi kari haine new normal hai tare ne new normal lai do mogi marata dia nam hana le ami hana gi ni habi potu da lak bagi narratives ma thole isu me hojik se sarkar gi mai gai dagi masi tholak bagi maram ji di aina sum khanja bada government of india gi face saving hai dai makoi mamai kan anaba kai dogi tholai ba posi chahi ahum supna pikraba north east da leiba state si da sipai masing kamarum thajal la bawda irang je laksan ba ngamaktaba gi thadu aga sum laksan ba malalaga laksan daba masi mapan gi miwe sing da yenga di achauba government gi defense home ministry gi failure amani ana loba yai da achuyam na pikraba yam area yam chaw zo na taba central india da leiba kaidoba district khara khaki area da mak leiba manipur si da matik chaba india gi security force as well as state ki force thajal la bawda pikraba community khar leiba mayam si gi irang je laksan ba ngamak ta bai basi amarom da khaluraga di masi government of india gi nakal amarom da perspective amadagi yenga di it is a great failure on the part of the government of india haije bagi maram di kari no bu praja gi mihut oina leiramba sarkar duna shanti thamba ngamdare haidana president rule thamura bane ba matam koina president rule thamura ba matam du da ba irang si mapung phanel loisan ba ngamamdare bani internally displaced person sing mogi mafam da halan bang amamdar bani halan bang ngamamda da natana amaga hana suna bi thabok se mukan khalai adi president rule do praja miyam ge ba sarkar ma pame har padi lai la kan da ngasai asang na sai ne haugi ba tha ahum lom anoba sarkar la ba sigi manung si da thola iba mi hat mi pun gi report mangi ba mi singi report mayam sin na yengura gadi si ngasai crime gi oiba statistics da hola gadi manipur da thoi ba crime ja suki mati wani
aduna suri ba mayam se loina mak laksan mangam daragadi mase international gi thak ta chatna bharat ki wang gi leipak sing da tauri ba thabak sing si gi pose gi ngadi bharat ki kari ai internal security da achauba failure amani haina ubasu yai dana ko adu ba ubado khara khakong na bagi phibam da hanagi moi hanaba masen phunaba masen da dum tawjabani haibagi law and the internal law yam the people law and the order gi masida government of India na khut yam thingjalugi mathau ta di haibagi mapan thongge bo hang da puthoga tawri ba thabak sidana akoina uri singida leiri ba akoigi mapan dagi sangakpa security force in leise ke dori ground reality khara haira kanda aina khangja ba da ngarang nan wari sum sa ba hai matam da khul ngang na bane na leiri ba central force si khun gi matai da leibagi muta khun gi mayai da leisan bagi wa fangi kaidogi khun gi mayai da leisalaga khul gi matai do na attack tor pa yana ba thamni ba sigumagi operational level da kari soiri magoi strategic level da kari soiri ani analysis to ba ya ba matam se phangaga di leiri ba government of India na pira iba force mayam sina state ki force mayam sigi mogi strategic the kari soiri strategy planning the kari soiri mogi adai level the operational planning the kari soiri kai se yengaga madugi mayam do analysis to ba ya ba koin adu ba koina matam phangdabi wani aduna aina film to jabada strategic level da soiba mayam am leiri operational level da soiba mayam am leiri soiri ba mayam si Manipur government or government of India na soigi hana soiri bara natraga soihel libra natre haraga na mafam khangda na chaos amada leihan na bagi phiba mama ta na ba silli bara hai basi so hangba ya ba wahang le ba ngasai lalpan hangi ba wahang do wahang si hangakpa matam dadi masigi munna khangna bagi da mangta akoi su chinta pangai hai ba ya da badina leiri ba strategic planning gi data mayam yengaga operational planning gi data mayam se akoi na khomjan manga magadi kadai bau karya na soiri ya ba do analysis to ra kanda miyam da thamba ya bagi khudong sa ba da sum leir kane khali adu hauji matik sana koi gi khuta data mayam do matik sana tabani haujo jung analysis am ga tawraga haibu de kitang haiban ba thokane haibagi wakhalon da lebani adu yamna samjan na haira kanda na tawbam thokpa thabak tu di tawdri haibasi made mayak senge aduga machida aina thamning ba wakham amana ai khoi da su hoji clear oida ba hoji Manipur gi security gi leiri ba committee khoi council am leiri si gi chairman si chief minister na oiri bra natre haraga na hana gi leramba kogi security advisor kuldib na oidi bara hai si wafam si da su mayam am leiri ba masi koi meeting to ba matam da chief minister na kauraga meeting do share to budi ya hai aduga operational level da di nataga strategic level da security advisor na strategic planning su to ba operational level su toraga loina tawjar ga su chief minister gi knowledge yaw na strategic planning to bra chief minister gi knowledge yaw na operational planning to bra ai hangba ya ba question amane ba sumna khaki security advisor gi knowledge khakta da akoi strategic planning tawrabra natra haraga operational planning da su without the knowledge of the honorable CM akoi gi kari haini security advisor gi wakhal on the security committee du gi level da tawrabra adu raga di Manipur gi chief minister gi position kaino what is the position of our honorable home minister lady chief minister lady aduna lady ba irang ji tholakpa matamda masi laksan na bagi damakta adudai di phagri ba hostage sing si thina ba honna ba da lady ba operation to ba si operational planning ma yaw doi ni natra do operation do tawna ba honna ba da hana strategy ma sema ga operation do taw doi ni aduna tawra iba strategic planning ri tawra iba operational planning si akoi gi lainga ki mihut oi ri ba chief minister gi knowledge yawbra natraga home minister gi knowledge yawra na kadai bao madu sillagi haibagi prajada moigi yamna confidential oiba port khara thamaga su iseng seng na sa akhoi na khanari ba phajan gi ba nagagi miwai taruk se punsi do tiek ta kaidana leiri haibasi ba haiba yaidana miss confidential oiba moi strategic oiba operational oiba planning do miyam da khangan ba yadraga su sarkar na with a positive note phajan no leiri ba hostage singi punsi se tiek ta kaidana leiri se prajada khangan matam da prajada shanti leir na bagi wakhal du pharak ne ba hojik mayam gi wakhal le si leikri ba phari ba mioi singsi leiri bara natraga leitra bara habi gi signa ba pole kari mo social media khara da di leigi da habi gi paw thagat pa ure koina fake news oina ko sigum mayam thola isida sarkar na haibam thokpa khara loina sarkar gi
ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯉꯥꯛꯇꯅꯤ ꯃꯗꯨ ꯂꯣꯏꯅ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯃꯁꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯅꯔꯤꯕꯅꯤ ꯄ꯭ꯔꯖꯥꯁꯨ ꯈꯪꯕꯅꯤ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯃꯐꯝ ꯈꯔꯗꯤ ꯍꯥꯏꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯃꯗꯨꯒꯤ ꯍꯥꯏꯗꯣꯛꯐꯝ ꯊꯣꯛꯄ ꯋꯥꯐꯝꯗꯨ ꯍꯥꯏꯗꯣꯛꯂꯛꯇꯕꯗꯒꯤꯅꯦꯕ ꯉꯁꯥꯏ ꯗꯤꯄꯨꯇꯤ CM resign tꯧꯕꯤꯌꯨ ultimatum haina haire ultimatum hairagadi ultimatum gi maroiba wahan thokpiba taragadi ultimatum piraba isi loirabani ultimatum dagidi kari shanti khongjang do loire shanti nataba thabak khongjang changjan lakpa yai haibagi wakhalon laibo yarabani ultimatum isi loirabani sigumagi wakhalon sida akoina khanganbam thokpa khara sarakari tawbam thokpa khanganbam thokpa thabak khara tawbam thokpa thabak khara di prajada khanganbam thoi prajagi mamita uhanbam thoi wahaigi oiba phajabadugi matam hogre wahaigi oiba ngang bahibagi phajabadugi mathakta thabaki oiba result khara prajada utham thoi haibagi wasini madu ulattabaduna prajana tangdu leitana leibang ngamaktadana tangdu leitana leiba punsirol amagi mahutta lawa khonjel thokpa strike to bad to mayam thoklatana CM na tawbiganu harise tawriba honorable CM sarkar sina thabak to tawragadi prajadi automatically dominant leibam thokpa pone aduna masigi pose haurak phamdo masigi etiology haurak phamdo thiragadi haurak phamgi asoi base sarkar da lei prajada lei haiba wafam je aroi da thamjage